이자스는 좀 뭐가 나는데 감독이 공간이 mình lấy cái cái gì mà mình giống này mình xin lo cho mình xí một con đó xin gì ra con thứ ba thì để tùy được mình chỉ xin cho làm sao đấy không cái gì làm thì này nó cũng tùy là những cái mà nó lấy được cái sao ta đấy đi đây nữa cái mà cái căn này tiền lấy xin lấy được mình nữa thôi kok ini lihat number one dulu coba itu lihat dia lembab tapi masih jempol ya sini di đây ini tidak không đậm xiên phốc cái gì này không hiện nó bây giờ nó như cũ rồi đây lệ mình masih di cek là mấy cái màn đi hành thải này làm vậy cảnh sát xong thì kêu bằng hai cái thôi nhắn đấy hành thải ở bên này đây chỉ thôi thì tăng cái hành thải làm bài ra xong rồi mình cứ thôi cả hai ta để ăn gì 여기 요즘 탐정 기록이 톨로뽕합니다. Masih day 3 ngalang 되게 톰바 하고는 신지에도 마시나 내니 수가 하이다래 이거 거의 렉 만능 지도 양 꽃거는 말을 뭐라 간다 아이기수 톰이 톰어부디 어디 톰어지 톰나 임 어왕 밤래 보다기 임 어왕 부스텔레 호가 그가 뭐 거기나 임 아니 뭐 하는 게 타는 게 임도 이거 이거 돈이 말을 뭐라 간다 안오고 사고 해야 돼 로이 그냥 따위 안오고 사고 해야 돼 로이 내리 이거 하는 게 마품 안내바 자가다 레이싱들이 스마이 또나 사람 바이 사신나 마킹 방비리 왼쪽에 Sini lấy cây gì, thôi lấy cây gì ăn ăn xin nghe, qua tây lấy được khỏi qua, mà tiếng quảng bạ, chắc cái tên sao, rồi nông mà kita là cái suy cái sao vậy, suy cái sao mấy xe nông mà, thì cái tăng nông cái lấy ra được rồi,
ꯇꯧꯕ ꯌꯥꯗꯕꯗꯣ ꯂꯩꯔꯒ ꯆꯪꯖꯔꯛꯏ ꯁꯤ ꯁꯦꯕꯥꯗꯤ ꯆꯠꯄ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯐꯤꯕꯝ ꯉꯁꯤ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯀꯤ ꯁꯤ ꯑꯩꯒꯤ ꯄꯣꯠ ꯌꯣꯟꯐꯝ ꯀꯩꯅꯣ ꯒꯣꯗꯥꯎꯟꯗꯨꯅꯦ ꯒꯣꯗꯥꯎꯟꯁꯤ ꯁꯤꯅ ꯏꯔꯨ ꯂꯨꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯗꯤ ꯍꯧꯖꯤꯛ ꯈꯨꯖꯦꯡꯗ ꯂꯩꯔꯤ ꯁꯤꯁꯤꯗꯤ ꯍꯧꯖꯤꯛ ꯈꯨꯖꯦꯡꯗ ꯂꯩꯔꯤ ꯑꯗꯨꯒ ꯁꯣꯝꯒꯤꯁꯤꯅ ꯑꯩꯒꯤ ꯀꯤꯠꯆꯟꯅꯤ ꯀꯪꯉꯦ ꯇꯛꯊꯣꯛꯄ ꯍꯧꯔꯅꯤ ꯁꯤ ꯀꯪꯉꯦ ꯏꯁꯤꯡ ꯆꯪꯉꯛꯇ꯭ꯔꯦ ꯁꯤ ꯀꯪꯉꯦ ꯇꯛꯊꯣꯛꯑꯅꯤ ꯁꯤꯐꯧꯗꯤ ꯊꯨꯝꯃꯦ ꯀꯪꯊꯔꯛꯑꯦ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯗ ꯑꯁꯤ ꯂꯩꯔꯦ ꯍꯧꯖꯤꯛ ꯇꯛꯊꯣꯛꯍꯧꯔꯒ ꯏꯆꯥꯅꯨꯄꯥꯅ ꯇꯛꯊꯣꯛꯄ ꯍꯧꯔꯤ ꯃꯥꯡꯒꯣꯟꯅ ꯈꯤꯇꯪ ꯂꯨꯊꯔꯦ ꯍꯥꯏꯔꯦ ꯑꯩꯁꯤ ꯃꯥꯡꯒꯣꯟꯗ ꯀꯪꯊꯔꯛꯀꯗꯕ ꯃꯥꯡꯒꯣꯟ ꯁꯤꯠꯂꯒꯦ ꯑꯗꯒꯤ ꯂꯩꯔꯛꯀꯤ ꯐꯤꯕꯝꯗꯤ ꯍꯧꯖꯤꯛ ꯈꯨꯖꯦꯡꯗ ꯂꯩꯔꯦ ꯑꯗꯒꯤ ꯈꯨꯖꯦꯡꯗ ꯑꯗꯩ ꯈꯔꯗꯤ ꯆꯪꯉꯛꯑꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯑꯗꯨꯝ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯅ ꯁꯤꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯐꯛꯂꯥꯡꯒꯤ ꯑꯆꯣꯠꯄ ꯁꯤꯒꯤ ꯐꯛꯂꯥꯡ ꯆꯣꯠꯂꯤꯁꯤꯐꯥꯎ ꯉꯁꯥꯏ ꯂꯩꯈꯣꯝ ꯂꯩꯔꯝꯕ ꯃꯌꯥꯝꯗ ꯑꯩꯅ ꯂꯣꯏ ꯁꯤꯊꯖꯔꯦ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯡꯒꯤ ꯂꯩꯕ ꯐꯤꯕꯝ ꯍꯧꯖꯤꯛ ꯕꯥꯇꯤꯟ ꯃꯔꯦꯛꯇ ꯂꯩ ꯕꯥꯇꯤꯟ ꯃꯔꯦꯛꯁꯤ ꯏꯁꯤꯡꯁꯦ ꯑꯩꯅ ꯑꯃꯨꯛ ꯏꯃꯨꯡꯗ ꯑꯃꯨꯛ ꯀꯤꯆꯟꯒꯤ ꯋꯥꯏ ꯁꯦꯡꯅ ꯇꯩꯊꯣꯛꯄ ꯍꯧꯔꯦ ꯁꯤꯅ ꯀꯤꯆꯟ ꯊꯣꯛꯄ ꯂꯣꯏꯔꯦ ꯁꯦꯡꯗꯣꯛꯆꯔꯦ ꯁꯤ ꯏꯁꯤꯡꯁꯦ ꯍꯌꯦꯡ ꯑꯔꯣꯏꯕꯗ ꯗꯤꯇꯣꯜꯒ ꯏꯁꯤꯡ ꯑꯐꯕꯒꯅ ꯑꯃꯨꯛ ꯁꯦꯡꯗꯣꯛꯆꯒꯅꯤ ꯁꯤꯒꯤꯁꯤꯅ ꯑꯍꯥꯟꯕ ꯐꯥꯔꯁ ꯕꯦꯁ ꯁꯤꯒꯤꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯁꯤ ꯇꯩꯊꯣꯛꯑꯦ ꯉꯁꯤꯒꯤꯗꯤ ꯁꯤ ꯀꯥꯁꯤꯅ ꯁꯦꯡꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯄ ꯇꯨꯔꯦꯟꯅ ꯄꯥꯊꯔꯛꯄꯒꯤ ꯆꯩꯊꯦꯡ ꯄꯤꯔꯝꯕ ꯆꯩꯊꯦꯡꯗꯨꯅꯤ ꯃꯥꯡꯒꯣꯜ ꯂꯣꯏꯁꯤꯜꯂꯛꯑꯦ ꯁꯨꯃꯥꯡ ꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯑꯦ ꯁꯨꯃꯥꯡꯁꯦ ꯂꯩꯊꯣꯛꯇ꯭ꯔꯗꯤ ꯊꯥꯒꯠꯂꯤꯁꯤꯅ ꯀꯥꯔꯅꯦꯅ ꯀꯣꯠꯂꯒꯦ ꯁꯨꯃꯥꯏꯅ ꯂꯩꯍꯧ ꯇꯥꯔꯒꯗꯤ ꯋꯥꯗꯦ ꯈꯔ ꯐꯩꯌꯦꯅ ꯇꯧꯕꯅꯤ ꯗ꯭ꯔꯦꯟꯒ ꯆꯦꯟꯕ ꯗ꯭ꯔꯦꯟ ꯃꯌꯥꯝ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯂꯥꯁ ꯁꯤꯟ ꯑꯃꯇꯪ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯏꯃꯨꯡ ꯀꯪꯉꯦ ꯃꯥꯡꯒꯣꯟ ꯀꯪꯉꯦ ꯑꯍꯥꯟꯕꯒꯤ ꯐꯥꯔꯁ ꯔꯥꯎꯟ ꯇꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯗ ꯁꯨꯃꯥꯡꯒꯤ ꯐꯤꯕꯝ
ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯀꯣꯠꯈꯤꯗꯧꯔꯤꯅꯤ ꯀꯔꯅꯦꯜꯅ ꯄꯥꯏꯔ ꯀꯣꯠꯈꯤꯗꯧꯔꯤꯅꯤ ꯁꯤꯗ ꯅꯩꯔꯤꯕ ꯃꯌꯥꯝꯁꯦ ꯀꯣꯠꯈꯤꯗꯧꯔꯤꯅꯤ ꯑꯗꯨꯒ ꯑꯗ ꯑꯩꯅ ꯀꯟꯖꯍꯧꯕ ꯀꯩꯅꯣ ꯎ ꯃꯣꯔꯣꯛ ꯆꯥꯔꯅꯤ ꯑꯩꯅ ꯊꯥꯡꯒꯠꯂ ꯀꯟꯖꯍꯧꯔꯤꯅꯦ ꯑꯗ ꯁꯪꯒꯣꯏ ꯃꯅꯨꯡꯗ ꯃꯣꯔꯣꯛ ꯀꯔꯤ ꯀꯔꯥ ꯑꯩꯒꯤ ꯆꯐꯨ ꯊꯝꯕ ꯒꯣꯗꯥꯎꯟꯁꯤꯒꯤ ꯃꯅꯨꯡꯗ ꯁꯤꯒꯤ ꯍꯩꯁꯤꯁꯨ ꯇꯨ ꯂꯩꯔꯝꯃꯦ ꯒꯝꯂꯥꯁꯦ ꯇꯨꯗꯨꯅ ꯏꯁꯤꯡꯅ ꯎꯔꯨ ꯎꯔꯨ ꯆꯦꯜ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛ ꯗ꯭ꯔꯦꯟꯗ ꯈꯔ ꯆꯦꯜꯂꯤ ꯑꯗ ꯍꯧꯖꯤꯛ ꯋꯥꯁꯤꯡ ꯃꯦꯆꯤꯟꯒꯁꯦ ꯇꯥꯎ ꯆꯠꯂꯨꯔꯝꯅꯤ ꯑꯗꯒꯤ ꯑꯩꯒꯤ ꯑꯕꯤꯔ ꯁꯪꯂꯦꯟꯒꯁꯦ ꯂꯣꯏꯅꯃꯛ ꯄꯨꯈ꯭ꯔꯤꯔꯣꯝꯗꯒꯤ ꯀꯥꯡꯊꯣꯜ ꯑꯃ ꯇꯥꯎꯔꯛꯑꯒ ꯏꯟꯗꯅ ꯎꯞꯊꯨꯗꯅ ꯇꯨꯗꯣꯏ ꯇꯧ ꯂꯩꯔꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯁꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯀꯪꯉꯦ ꯑꯗꯨꯒ ꯇꯪꯈꯥꯏꯁꯤꯃ ꯆꯣꯠ ꯆꯣꯠ ꯂꯥꯎꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯗꯁꯀꯨꯁꯁꯦ 5 ꯄꯥꯟꯕ ꯍꯧꯔꯝꯃꯕꯅꯤ 5 ꯄꯥꯟꯕ ꯍꯧꯔꯀꯥꯟꯗ ꯂꯣꯏꯅ ꯗꯁꯀꯨꯁꯁꯦ ꯂꯣꯏ ꯁꯤꯔꯦ ꯗꯁꯀꯨꯁ 5ꯗꯤ ꯆꯥꯍꯧꯔꯦ ꯑꯗꯨꯒ ꯑꯇꯥꯕꯁꯨ ꯂꯣꯏ ꯁꯤꯔꯦ ꯈꯔ ꯈꯔ ꯇꯣꯡꯕꯗ ꯂꯩꯍꯧꯕꯈꯩꯗꯤ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯁꯤꯒꯤꯁꯤꯃ ꯑꯩꯅ ꯂꯣꯏꯅ ꯊꯥꯡꯒꯠꯇꯅ ꯀꯟꯖꯍꯧꯕꯅꯤ ꯁꯤꯒꯤꯁꯦ ꯀꯟꯖꯍꯧꯕꯅꯤ ꯑꯩꯅ ꯇꯨ ꯁꯤꯒꯩꯗꯤ ꯍꯤꯡꯒꯅꯤ ꯁꯤꯗ ꯍꯧꯔꯤꯕꯁꯤꯡꯁꯦ ꯑꯩꯅ ꯂꯣꯏ ꯊꯥꯡꯒꯠꯆꯍꯧꯕ ꯍꯥꯏꯇꯥꯔꯦ ꯃꯔꯣꯏ ꯀꯔꯤ ꯀꯔꯥ ꯏꯁꯤꯡ ꯊꯨꯝꯃꯒꯁꯨ ꯑꯩꯒꯤꯗꯤ ꯁꯤꯈꯩꯗꯤ ꯊꯥꯡꯒꯠꯍꯧꯔꯕꯅꯤꯅ ꯁꯤꯈꯩꯗꯤ ꯑꯗꯨꯝ ꯆꯥꯟꯅꯔꯅꯤ ꯃꯣꯔꯣꯛꯀꯁꯦ ꯐꯖꯅ ꯄꯥꯟꯗꯧꯔꯀꯥꯟꯁꯤꯗ ꯄꯥꯡꯈꯣꯛꯀꯁꯦ ꯃꯀꯥ ꯍꯦꯛꯑ ꯆꯥꯕ ꯌꯥꯔꯕꯅꯤ ꯏꯔꯣꯝꯕꯗ ꯊꯥꯡꯖꯤꯡꯒ ꯏꯔꯣꯝꯕ ꯆꯥ ꯌꯥꯔꯕꯅꯤ ꯃꯀꯥ ꯃꯤ ꯌꯥꯝꯖꯗꯕꯅꯤꯅ ꯑꯗꯨꯝ ꯀꯣꯟꯅꯩ ꯑꯗꯩ ꯃꯔꯣꯏ ꯀꯔꯤ ꯀꯔꯥ ꯁꯤ ꯃꯌꯥꯝꯁꯤꯃꯗꯤ ꯑꯩꯅ ꯀꯟꯖꯍꯧꯔꯦ ꯀꯟꯖꯍꯧꯔꯦ ꯋꯥꯗꯤ ꯋꯥꯔꯦ ꯃꯊꯤꯕꯣꯡ ꯊꯣꯛꯑꯦ ꯏꯁꯥꯁꯦ ꯂꯩꯅꯥꯡ ꯃꯌꯥꯝꯁꯦ ꯈꯣꯠꯄ ꯍꯣꯠꯅꯕꯗ ꯑꯗꯨꯒ ꯁꯤꯒꯤ ꯈꯥꯃꯦꯟꯁꯤꯁꯨ ꯀꯟꯖꯍꯧꯔꯦ ꯁꯤ ꯄꯥꯉꯟ ꯈꯥꯃꯦꯟꯗꯨꯅꯦ ꯁꯤ ꯄꯥꯉꯟ ꯈꯥꯃꯦꯟ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯗ ꯑꯩ ꯊꯥꯔꯒ ꯇꯨꯝꯖꯔꯤ ꯐꯃꯨꯡ ꯁꯦꯝꯖꯤꯟꯗ꯭ꯔꯤ ꯁꯤꯗ ꯁꯣꯝꯒꯤꯁꯤꯅ ꯏꯆꯥ ꯅꯨꯄꯥꯅ ꯇꯨꯝꯃꯦ ꯑꯇꯣꯝꯕꯅ ꯁꯣꯝꯒꯤꯁꯤꯅ ꯑꯩꯒꯤꯅꯤ ꯁꯣꯝꯒꯤꯁꯤꯅ ꯑꯩꯅ ꯇꯨꯝꯃꯦ ꯑꯗꯨꯒ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯁꯟꯅꯤ ꯈꯟꯕꯗ ꯑꯩ ꯋꯥꯟꯊꯔꯦꯗ ꯏꯁꯥꯁꯦ ꯌꯥꯝ ꯋꯥꯏꯗ ꯏꯁꯤꯡ ꯆꯥꯎꯕꯁꯦ ꯑꯩꯅ ꯄꯂꯥꯒꯤ ꯐꯤꯗꯒꯤ ꯂꯥꯛꯏꯒꯤ ꯐꯤ ꯃꯌꯥꯝꯗꯣ ꯑꯗꯨꯅꯤ ꯁꯤꯒꯤꯁꯦ ꯍꯥꯞꯆꯤꯟꯗ꯭ꯔꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯕꯦꯟ ꯏꯙꯧꯁꯤꯡꯒꯤ ꯀꯩꯅꯣ ꯇꯧꯔꯛꯄ ꯃꯇꯝꯗ ꯂꯥꯏ ꯐꯤꯖꯣꯜ ꯁꯤꯟꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗꯒꯤ ꯂꯣꯏ ꯂꯧꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯑꯔꯣꯏꯕ ꯁꯤꯟ ꯉꯁꯤꯅ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯔꯣꯏꯕ ꯁꯤꯟ ꯂꯣꯏꯕ ꯑꯣꯏꯖꯔꯒꯦ ꯃꯌꯥꯝꯒꯤ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ 이런 거 라이 ꯂꯩꯔꯛ ꯅꯍꯥꯟ ꯏꯁꯤꯡ ꯊꯨꯝꯈꯤꯕ ꯂꯩꯔꯛꯇꯨꯅꯤ ꯉꯁꯤꯁꯦ ꯈꯦꯇꯤꯒꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯍꯥꯟꯅ MLA ꯑꯣꯏꯔꯝꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯏꯁꯤꯡ ꯌꯦꯟꯕ ꯂꯥꯛꯏꯌꯦ ꯑꯗꯨꯒꯤ ꯃꯌꯥꯝ ꯏꯁꯤꯡ ꯉꯥꯏꯅꯔꯤ ꯃꯌꯥꯝꯁꯦ ꯏꯁꯤꯡ ꯉꯥꯏꯅꯔꯤ ꯏꯁꯤꯡꯗꯤ ꯀꯩꯅꯣꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯃꯇꯣꯟꯗ ꯂꯩꯔꯦ ꯏꯁꯤꯡꯒꯤ ꯒꯥꯔꯤ ꯑꯩꯒꯤ ꯊꯥꯔꯝꯃꯕ ꯃꯇꯨꯡꯗ ꯂꯩꯔꯛ ꯃꯅꯨꯡꯒꯤ ꯑꯃꯨꯛ ꯆꯪꯍꯟꯗꯧꯔꯦ ꯈꯨꯔꯥꯏ ꯍꯩꯀꯨ ꯃꯈꯣꯡꯒꯤ ꯀꯥꯏꯈꯤꯕ ꯖꯒꯥꯗꯨꯗ ꯄꯣꯠ ꯌꯦꯜꯂꯝꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯌꯦꯜꯂꯝꯃꯦ
ꯃꯁꯤꯒꯤꯁꯤꯅ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯅꯨꯔ ꯍꯥꯁꯟꯅ ꯌꯦꯟꯕꯅꯤ ꯁꯤꯒꯤꯁꯤꯅ ꯑꯗꯨꯒ ꯉꯔꯥꯡꯅ ꯏꯟꯗ꯭ꯔꯖꯤꯠꯅ ꯇꯥꯡ 6ꯇꯅ ꯏꯟꯗ꯭ꯔꯖꯤꯠꯅ ꯏꯁꯤꯡ ꯄꯤꯔꯝꯃꯦ ꯇꯥꯡ 8ꯇꯅ ꯅꯨꯔ ꯍꯥꯁꯟꯒꯤ ꯆꯦꯡꯅꯦ ꯀꯥꯡꯇꯛꯅꯦ ꯊꯥꯎꯅꯦ ꯊꯨꯝꯅꯦ ꯄꯤꯔꯝꯃꯦ ꯑꯩꯗꯤ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯒꯤꯁꯨ ꯐꯪꯉꯤ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯒꯤꯅ ꯑꯩꯒꯤ ꯏꯆꯦ ꯌꯥꯏꯃꯗ ꯊꯨꯡꯉꯝꯕꯗꯣ ꯏꯆꯦ ꯌꯥꯏꯃꯅ ꯃꯥꯒꯤꯗꯤ ꯏꯁꯤꯡ ꯆꯥꯎꯗꯦꯗꯅ ꯃꯣꯏꯗꯤ ꯌꯨꯝꯊꯣꯡ ꯌꯩꯅ ꯌꯦꯜꯂꯦ ꯑꯗꯣ ꯏꯁꯤꯡ ꯆꯥꯎꯗꯦꯗꯅ ꯃꯥꯅ ꯏꯆꯦꯅ ꯑꯩꯒꯤꯗꯃꯛꯇ ꯆꯦꯡ ꯀꯦꯖꯤ 10ꯅꯦ ꯑꯗꯨꯒ ꯆꯥꯛꯈꯨꯝꯒꯤ ꯑꯦꯅꯤ ꯆꯪꯕ ꯌꯥꯕ ꯄꯣꯠ ꯌꯥꯝ ꯐꯖꯅ ꯌꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯌꯥꯏꯃꯅ ꯏꯍꯦꯜ ꯍꯦꯜꯂꯦ ꯍꯧꯖꯤꯛꯐꯥꯎꯗꯤ ꯌꯦꯟꯕꯁꯦ ꯑꯗꯣ ꯃꯇꯨꯡ ꯇꯥꯕꯒꯤꯗꯤ ꯈꯪꯗꯦ ꯃꯌꯥꯝ ꯑꯩꯒꯤ ꯑꯍꯥꯟꯕ ꯀꯐꯣꯏꯒ ꯍꯩꯅꯧꯒ ꯑꯍꯥꯟꯕ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯅ ꯀꯣꯔꯧꯗ ꯑꯕꯦꯟ ꯏꯙꯧꯗ ꯀꯠꯆꯕꯅꯤ ꯑꯗꯨ ꯃꯌꯥꯝ ꯃꯍꯥꯎ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯁꯤ ꯕꯦꯗꯅꯥꯗꯤ ꯅꯠꯇꯦ ꯍꯩꯊꯨꯝꯅꯤ ꯑꯗꯣ ꯃꯍꯥꯎ ꯌꯦꯡꯖꯔꯛꯀꯦ ꯃꯌꯥꯝ ꯁꯤꯁꯦ ꯌꯥꯝ ꯁꯤꯟꯕꯁꯨ ꯅꯠꯇꯕ ꯕꯦꯗꯅꯥꯒꯤ ꯃꯔꯨꯗꯣ ꯄꯣꯛꯀꯥꯏꯕꯁꯨ ꯅꯠꯇꯕ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯌꯦꯡꯃꯤꯟꯅꯁꯤ ꯌꯥꯝ ꯀꯟꯅ ꯁꯤꯟꯗꯕꯅꯤ ꯃꯥꯁꯦ ꯈꯤꯇꯪ ꯁꯤꯟꯇꯛ ꯇꯧꯕ ꯑꯗꯨꯒ ꯊꯨꯝ ꯌꯥꯎꯗꯕ ꯌꯥꯏꯑꯕ ꯑꯩ ꯍꯩꯅꯧꯁꯤꯁꯨ ꯃꯍꯥꯎ ꯌꯦꯡꯖꯔꯛꯀꯦ ꯁꯤ ꯍꯩꯅꯧꯁꯦ ꯁꯪꯉꯤꯗꯅ ꯁꯦ ꯁꯪꯕꯁꯦ ꯍꯩꯅꯧꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯥꯞꯀꯠꯂꯒ ꯊꯨꯝꯁꯨ ꯌꯥꯎꯗꯅ ꯆꯥꯕ ꯌꯥꯏꯕ ꯃꯀꯨꯁꯦ ꯀꯥꯏꯔꯝꯃꯣꯏꯁꯦ ꯁꯤ ꯑꯃꯅ ꯍꯦꯟꯅ ꯍꯥꯎꯕ ꯌꯥꯝ ꯁꯤꯟꯕ ꯃꯨꯜꯂꯀꯥꯟꯗꯅ ꯑꯋꯥꯊꯕꯤ ꯑꯃꯨꯟꯕꯗꯧꯅ ꯃꯁꯤꯡꯁꯦ ꯌꯥꯎꯗꯦꯕ ꯁꯨꯒꯔ ꯅꯥꯕꯗꯤ ꯊꯨꯝꯕ ꯆꯥꯡꯅ ꯃꯨꯜꯂꯀꯥꯟꯗ ꯆꯥꯅꯨ ꯍꯥꯏꯌꯦ ꯃꯨꯜꯂꯀꯥꯟꯗ ꯍꯥꯡꯉꯤꯉꯩꯗ ꯆꯥ ꯍꯧꯔꯒꯦꯅ mẹ làm video với cha hỏi bây giờ hỏi thùm nhau rồi sữa như vậy maru jadi benar kok bukan nak ini kai tim maru kai tim nak cái này masih cukup kan nak maru jauh thuốc sao em hỏi thank you mẹ love you cà phê nó cắn lên xem